Praise the Lord. Ahan bamuktada nungsijaraba yengbiriba masung tabiriba chilina oche chilima pabungsing mayam punamak puthamoidagi nungsiba masung ikai khumna puche asi mayamda yamna thoiba testimony am khak tahanjage mayam asigi testimony asi ojasina phongdok pirakko matamda igi mittagi pita khiba khangode mayam asuk kimatik ishorna sokpiki tabigadori badom punamak pusokpigani chilina oche chilima pabungsing mase ahingba ishorna taubi batang amba ishorna utpiba duni kauthokpiba duni mayam ay Holy Bible dagi ishor gi wahai ama khatang pathok sarake phongdok piba revelation dagi ni pandup amagi pada taraga nipan da sumna hai aidi ahingba duni ai shirure aduga yengo aidi matam pumnamaki oine hingli amen aduga makhada sumna hairi aingonda khamnung leibak amasung sibagi sonjai sing lei aidi ahingba duni ai shirure adu matam punamaki oine hingli amen aingonda khamnung leibaki sonjai sing lei haiduna takpi testimony sitabiu aduga show the blessing marang kaina fangbiu aduga domgi mamali yamlaba comment sing phongdok piramo aduga believers sing na thajarawa sing na share to ba kawbiram guna naununa lakpiba taragadi Isu Christ gi kanbiu mapugi channel asida subscribe to biramo khoi imung manung amatani aigi magi haina khaidok pagi mafam nate masidi Isu Christa kanbiu gi mapugi thagachari praise the Lord testimony se khoi taminarasi ishor de bor blessing marang kaina fangbiu prabhu jisu gi mingne amen pi dum tawa hoi coaching kanodo sai deliver da nanga message ama to nangi WhatsApp ta YouTube ta thagalakpado akoi marup amagi kanone ba imam ne ba magi nupi du loriba nupi du adugi mamagi manong pi loba ado moidagi soi tanajarage lorkoni isona nangu yam nukseko ja thagachi ja isona seba yam tobiyo ai thamoi yam kai bai tare isona bi aingonda sinabile ngasi pawa ai imungse pungji makoina loksin mangamdabse ai thamoi yam kai ba anu ngi isona mi punamakta ina wapau sandoba ngamjadrasu nangi YouTube channel da isori sakhi du yam pijaning bai tare ina prathana ji tawbasi kano Dilip tuju aina hek chalaga isori wari du mangonda su haikre yam phe ai number umta lobiu ko ai su isori wari du yam sajaning bai tare ja haibiu ja isona nangu yamna thabak tawbire ai khange ko ai thamoi da phaw isona ngasidagi sahi trauma muki haitare 2010 dwaiduda akoina numdaw ngam sida sum yengba kan sida thomi chang mamai pan mamako nungchup saita thoe ada akoi isinaw mai do hai sorna sukchoi sona nungchup sai sida sorna thabak tawbiga dore se aingonda su phawwa ada akoi isinaw singi akoi thaja pulam mangine su moi uba yawi udabasi yawrangani adu isorna thabaksi thon bimne haibese thamoi de sum wa ngang bi ba haitare mane isor thabak yam kana tawse aidi matik su saja de adu yam nungsi jaba isorgi mane ja chum isorgi thawjandagi isorna nangonda sinabi bai mapana angak pathabak mayam su tawre ja mane yam phai ko mane akogi thawai mayam kandaba taragadi suksoi jona nomadi thabak sudaba singnu isorna warakpi ganewa ja nang ikungi hoji kano hotel pamane thabak yam silamga dawbudu aisi akai bisi mingonda hek pining da bai tare chinde oja matam chap chaba matam da oja na phone tawbire oja isorna tawhan ai thamoi sorry ai isa singji asake mati angang oringade sim ai nangan por moi isor wai tani tamai hallelujah sor pung tam ni bokoi ai mayok ta dangang moina to ai loinu bisu aduna ai mamang su haijabudo ai da mukta haijabi ai imungi da mukta
ꯃꯈꯣꯏꯗ ꯏꯁꯣꯔꯅ ꯑꯉꯛꯄ ꯊꯕꯛ ꯇꯧꯕꯤꯈ꯭ꯔꯐꯥꯎ ꯃꯈꯣꯏ ꯊꯃꯣꯏꯁꯤ ꯀꯜꯂ ꯂꯩꯕꯁꯦ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ. ꯍꯣꯏ ꯍꯣꯏ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥ. ꯑꯩ ꯇꯦꯁꯇꯤꯃꯣꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ. ꯑꯣꯖꯥ. ꯑꯩꯗꯤ ꯋꯥ ꯍꯥꯏꯕꯁꯤꯀꯣ ꯃꯅꯤꯡ ꯃꯃꯥꯡ ꯍꯦꯛ ꯑꯣꯟꯅꯕꯁꯤ ꯍꯦꯛ ꯇꯧꯋꯦ. ꯉꯥꯡꯉꯣꯏꯗꯕꯅ ꯍꯦꯛ ꯉꯥꯡꯊꯣꯛꯈꯤꯕ. ꯍꯥꯏꯔꯣꯏꯗ ꯑꯗꯨꯒ ꯉꯥꯡꯒꯗꯧꯕꯅ ꯍꯦꯛ ꯉꯥꯡꯍꯧꯗꯕ. ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯂꯩꯌꯦ. ꯑꯗꯣ ꯏꯁꯣꯔꯅ ꯀꯣꯛꯄꯤꯒꯅꯤ. ꯑꯩ ꯕꯥꯏꯕꯜꯁꯤꯀꯣ ꯑꯣꯖꯥ. ꯃꯥꯒꯤ ꯆꯦꯞꯇꯔꯒ ꯚꯔꯁꯀꯁꯤ ꯍꯦꯛ ꯑꯩ ꯅꯤꯡꯁꯤꯡꯕꯁꯤ ꯈꯔ ꯋꯥꯏ. ꯑꯗꯨꯒ ꯄꯥꯈꯤꯕꯅꯤꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨ ꯄꯥꯈꯤꯕꯅꯤꯅ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯕꯁꯨ ꯑꯗꯨꯝꯗꯤ ꯂꯩꯖꯕ. ꯍꯣꯏ ꯍꯣꯏ ꯑꯣꯖꯥ. ꯊꯕꯛ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯌꯨ. ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯑꯋꯥꯕ ꯁꯣꯏ ꯅꯪꯒꯅꯤ. ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄꯁꯤ ꯏꯁꯣꯔꯒꯤ ꯁꯥꯈꯤꯁꯤ ꯄꯤꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯛꯅꯤꯡ ꯍꯣꯡꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯇꯣꯞꯄꯗ. ꯑꯗꯨꯒ ꯑꯩ ꯏꯃꯨꯡ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕꯁꯤ ꯑꯩꯅ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯍꯣꯏ ꯍꯣꯏ ꯑꯣꯖꯥ. ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯊꯕꯛ ꯁꯨꯕꯤꯔꯛꯀꯅꯤ ꯑꯣꯖꯥ. ꯑꯣꯖꯥꯅ ꯉꯁꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯅꯤꯡꯖꯔꯤꯕꯁꯦ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯇꯥꯖꯕꯗ ꯌꯥꯝ ꯅꯨꯡꯁꯤ. ꯑꯣꯖꯥꯕꯨ ꯏꯁꯣꯔ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯣꯖꯥ. ꯑꯣꯖꯥꯁꯤ ꯏꯁꯣꯔꯒꯤ ꯑꯊꯣꯏꯕ ꯃꯆꯥꯅꯤ. ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯔꯛꯈꯤꯕꯗꯣ. ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ. ꯑꯩꯁꯤ ꯁꯨꯝ ꯏꯁꯣꯔꯅ ꯑꯩꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯑꯩ ꯕꯥꯏꯕꯜꯁꯤ ꯃꯀꯣꯛꯇꯩꯅ ꯂꯣꯏꯐꯥꯎ ꯑꯗꯨꯝ ꯄꯥꯕ. ꯃꯇꯝꯗꯨꯗꯗꯤ ꯄꯨꯔꯥ ꯍꯥꯏꯇꯥꯔꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯧꯁꯤꯡꯒꯨꯝꯕ ꯑꯗꯨꯝꯕꯗ ꯑꯣꯏꯕ ꯊꯋꯥꯏ ꯑꯣꯏꯕ ꯐꯣꯡꯗꯣꯛꯄꯗ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦꯕ. ꯑꯗꯣ ꯑꯩꯅ ꯃꯃꯥꯡ ꯊꯛꯇꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯔꯤꯛ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯁꯨ ꯄꯥꯈ꯭ꯔꯦ. ꯀ꯭ꯔꯤꯁꯅꯒꯤ ꯕꯥꯏꯕꯜ ꯃꯣꯏꯒꯤ ꯀ꯭ꯔꯤꯁꯅꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯄꯥꯈ꯭ꯔꯦ. ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯄꯥꯔꯁꯨ ꯏꯁꯣꯔꯒꯤ ꯏꯪꯊꯕꯗ ꯁꯨꯡꯂꯩ ꯂꯩꯕ ꯉꯝꯗꯕ. ꯑꯩꯅ ꯑꯐꯕ ꯇꯧꯅꯤꯡꯕꯁꯨꯀꯣ ꯇꯧꯕ ꯁꯨꯡ ꯉꯝꯗꯕ. ꯁꯨꯃꯥꯏꯅ ꯇꯧꯋꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯔꯛꯁꯤꯗ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔ ꯃꯇꯨꯡꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯖꯩꯑꯕꯀꯣ. ꯑꯗꯨꯀꯥꯟꯗ ꯊꯕꯛ ꯆꯤꯟꯕꯅ ꯑꯣꯏꯔꯝꯒꯅꯤ. ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ. ꯑꯗꯨ ꯑꯩꯁꯨ ꯀꯩꯁꯨ ꯋꯥꯏꯗꯦ. ꯏꯁꯣꯔꯅ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯦꯁꯇꯤꯃꯣꯅꯤ ꯑꯉꯛꯄ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕ ꯇꯥꯔꯦ. ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯋꯥꯔꯤꯒꯥꯛꯇꯨ ꯇꯥꯔꯕꯗ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯁꯦ ꯑꯩ ꯈꯜꯂꯦꯕꯀꯣ. ꯑꯩꯅ ꯏꯁꯣꯔꯗꯁꯨ ꯊꯥꯒꯠꯂꯦ. ꯏꯁꯣꯔꯅ ꯀꯩꯅꯣ ꯇꯧꯕꯗ. ꯑꯗꯣ ꯑꯩꯒꯤ ꯃꯪ ꯑꯃ ꯃꯔꯛꯁꯤꯗ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦꯕꯀꯣ. ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌു. ꯑꯩ ꯃꯪꯗꯤ ꯉꯔꯥꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯃꯥꯡꯗꯅꯤ. ꯑꯗꯨꯗ ꯀꯔꯝ ꯇꯧꯒꯦꯗ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯃꯪꯗꯨꯗ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯦ ꯍꯥꯏꯒꯨꯝꯅ ꯇꯧꯋꯦꯕ. ꯆꯦꯟꯕꯗꯨꯅ ꯑꯩꯅ ꯀꯔꯝ ꯇꯧꯒꯦꯗ ꯍꯧꯐꯝꯗꯒꯤ ꯆꯦꯟꯗꯕ. ꯑꯗꯨꯒ ꯀꯔꯝ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯆꯦꯜꯂꯒ ꯂꯝꯖꯦꯟꯁꯤ ꯁꯨꯝ ꯆꯦꯜꯂꯦ. ꯆꯦꯜꯂꯀꯥꯟꯁꯤꯗ ꯀꯔꯝ ꯇꯧꯒꯦꯗ ꯑꯩꯅ ꯑꯩ ꯆꯦꯟꯕꯁꯤꯗ ꯑꯩ ꯃꯔꯛꯇꯩꯗꯤ ꯑꯩ ꯆꯦꯟꯗꯦ. ꯑꯩ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯦ. ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯆꯦꯜꯂꯛꯄ ꯀꯥꯟꯁꯤda ꯍꯥꯏꯗꯤ ꯂꯝꯖꯦꯜ ꯂꯣꯏ ꯁꯦꯟꯅꯕ ꯃꯄꯨ ꯍꯥꯏꯇꯥꯔꯦ. ꯏꯁꯣꯔ ꯑꯣꯏꯖꯥꯠꯅꯤ. ꯑꯗꯨꯅ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯪ ꯆꯦꯜꯂꯤꯗꯨ ꯆꯨꯝꯃꯦ ꯌꯧꯔꯦ. ꯑꯗꯨ ꯑꯩꯗꯤ ꯁꯣꯏꯈ꯭ꯔꯦ. ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯄꯨꯗꯨꯗꯀꯣ ꯑꯩꯁꯦ ꯍꯥꯏ ꯀꯥꯟꯗ ꯅꯪ ꯆꯦꯜꯂꯤꯗꯨ ꯐꯔꯝꯅꯤ ꯍꯧꯈ꯭ꯔꯦ. ꯑꯗꯨꯃꯥꯏꯅ ꯃꯪꯁꯤ ꯍꯥꯏꯔ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦꯕ. ꯑꯩꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯦ. ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗꯣꯛꯈꯤꯕ ꯈꯣꯠꯄ ꯑꯩꯅ ꯃꯃꯥꯡꯗ ꯑꯐꯕꯅꯦ ꯇꯧꯔꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯕ. ꯑꯗꯨꯒ ꯃꯔꯛꯇ ꯍꯥꯏꯗꯤ ꯈꯥꯡꯇꯠꯇ ꯆꯠꯄ ꯑꯣꯏꯅ ꯁꯨꯝ ꯇꯧꯕ. ꯑꯗꯨꯗ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯐꯠꯇꯕ ꯇꯧꯔꯝꯕꯗꯨ ꯑꯗꯨꯒꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕ ꯈꯣꯠꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌా ꯅꯝꯊꯥꯛ ꯇꯥꯏꯕꯪꯒꯤ ꯑꯣꯏꯕꯀꯣ ꯙꯔꯃ ꯆꯦꯟꯕꯅꯦ ꯂꯩꯕ. ꯅꯨꯡꯗꯗꯤ ꯐꯠꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯏꯁꯣꯔꯅ ꯀꯣꯛꯄꯤꯔꯒ ꯑꯩꯒꯤ ꯂꯝꯖꯦꯟꯗꯨ ꯏꯁꯣꯔꯒꯤ ꯂꯝꯖꯦꯟꯗꯨꯗ ꯁꯦꯝꯈꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯌꯦꯕꯀோ. ꯁꯨꯃꯥꯏꯅ ꯇꯧꯋꯦ. ꯃꯪꯗꯨꯒꯤ ꯋꯥꯔꯤꯗꯨꯃ ꯊꯝꯖꯔꯒꯦꯀꯣ. ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ. ꯑꯗꯒꯤ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯧꯈꯤꯕꯩꯁꯤ ꯁꯨꯝ ꯍꯥꯏꯗꯣꯛꯆꯔꯒꯦ.
ꯈꯔ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯊꯛ ꯃꯈꯥ ꯍꯦꯛ ꯑꯣꯟꯅꯖꯕꯁꯤ ꯍꯦꯛ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯇꯥꯕꯁꯤꯡ ꯁꯣꯛꯄꯤꯒꯅꯤ ꯑꯩꯅ ꯀꯔꯝ ꯇꯧꯒꯦꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯀꯥꯡ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯃꯌꯥꯝ ꯂꯩꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯆꯤꯡꯃꯤ ꯖꯥꯇꯤ ꯃꯌꯥꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯏꯈꯨꯔꯥꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯨꯝꯁꯤꯗ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯂꯩꯔꯝꯃꯦ ꯂꯩꯔꯝꯕ ꯀꯥꯟꯗꯨꯗ ꯃꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯋꯥꯔꯤ ꯁꯨꯝ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕ ꯑꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅꯤ ꯁꯨꯝ ꯇꯥꯏꯕꯪꯒꯤ ꯑꯣꯏꯕꯒꯤ ꯂꯥꯏ ꯑꯃ ꯍꯥꯏ ꯏꯁꯣꯔ ꯍꯥꯏꯁꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅꯤ ꯁꯨꯝ ꯍꯥꯏꯔꯁꯨ ꯃꯣꯏꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗ ꯃꯣꯏꯅ ꯍꯥꯏ ꯖꯤꯁꯨ ꯈꯛꯇꯅꯤ ꯁꯤꯕ ꯉꯝꯕ ꯂꯥꯏ ꯀꯩꯅꯣ ꯃꯄꯨꯗꯨ ꯑꯗꯨ ꯃꯥ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯇꯩꯗꯗꯤ ꯑꯗꯨꯝꯕꯗꯨ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯦꯕ ꯃꯇꯝꯗꯨꯗ ꯁꯤꯕ ꯉꯝꯕ ꯁꯤꯕꯕꯨ ꯍꯤꯡꯒꯠꯄ ꯉꯝꯕ ꯏꯁꯣꯔꯗꯨ ꯃꯥ ꯈꯛꯇꯅꯤꯀꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯊꯃꯣꯏꯗꯗꯤ ꯑꯗꯨ ꯄꯥꯜꯂꯒꯀꯣ ꯑꯗꯨꯝ ꯂꯩꯒꯦ ꯑꯗꯨꯝ ꯊꯥꯖꯗꯅ ꯋꯥꯈꯜ ꯌꯦꯠꯅꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯊꯃꯣꯏꯁꯤꯗꯗꯤ ꯊꯤꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯗꯕ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯁꯥꯎꯗꯣꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯉꯥꯡꯉꯣꯏꯗꯕ ꯋꯥ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯉꯥꯡꯉꯣꯏ ꯈꯜ ꯍꯦꯛꯇ ꯉꯥꯡꯊꯣꯔꯛꯄ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯣꯛꯑꯦ ꯉꯁꯤꯗꯁꯨ ꯍꯧꯖꯤꯛꯇꯁꯨ ꯑꯩ ꯏꯆꯥ ꯅꯤꯄꯥꯗꯨꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯗꯀꯣ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯇꯧꯕꯒꯤ ꯋꯥꯔꯤꯗ ꯄꯣꯌꯦꯡ ꯊꯧꯌꯦꯡ ꯇꯧꯕ ꯑꯗꯨꯗ ꯄꯩꯁꯥ ꯑꯩꯈꯣꯏꯅꯗꯤ ꯈꯔ ꯌꯥꯝ ꯆꯠꯆꯈꯤꯕ ꯃꯣꯏꯅ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯑꯩꯅ ꯃꯗꯨ ꯂꯩꯇꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯀꯩꯅꯣ ꯄꯦꯟꯊꯣꯛꯄꯁꯨ ꯈꯔ ꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯅꯩ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯉꯥꯡꯅꯕꯗ ꯑꯩ ꯏꯁꯣꯔꯗ ꯊꯥꯖꯒꯗꯧꯅꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗꯤ ꯀꯠꯊꯣꯛꯀꯗꯧꯅꯤ ꯍꯥꯏꯗꯤ ꯏꯆꯥ ꯅꯤꯄꯥꯗꯨꯅ ꯃꯣꯏꯗ ꯍꯛꯆꯥꯡꯗ ꯂꯩꯖꯕꯅꯤꯅꯀꯣ ꯑꯩꯗꯤ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯑꯕꯅꯤ ꯏꯁꯣꯔꯗ ꯃꯤꯅꯝꯕꯁꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯏꯆꯥꯉꯩꯗꯨ ꯐꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕꯅꯤꯅ ꯑꯩꯅ ꯄꯤꯊꯣꯛꯈ꯭ꯔꯤꯁꯦ ꯅꯪ ꯏꯆꯥ ꯅꯤꯄꯥ ꯑꯇꯣꯝꯕꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯅꯩ ꯂꯟ ꯊꯨꯝꯃꯩ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯣꯅꯦ ꯑꯗꯨꯅꯤ ꯑꯩ ꯊꯃꯣꯏꯗ ꯏꯁꯣꯔꯗ ꯑꯩꯗꯤ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤꯅꯦ ꯑꯗ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯃꯥ ꯑꯗꯨꯝ ꯇꯧꯗ ꯃꯥ ꯈꯔ ꯃꯥ ꯆꯥꯛ ꯆꯥꯔꯝꯃꯒ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔ ꯑꯩꯁꯨ ꯍꯦꯛ ꯀꯟꯃꯟꯗꯅ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄꯗꯨ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ ꯑꯩꯁꯨ ꯋꯥꯗꯨ ꯈꯔ ꯀꯟꯈ꯭ꯔꯦ ꯑꯗꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯅꯄꯥ ꯅꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯍꯥꯏꯔꯤꯕꯅꯤꯅꯀꯣ ꯑꯩꯁꯨ ꯐꯅꯤꯡꯕꯅꯤꯅ ꯍꯦꯛ ꯍꯥꯏꯗꯣ ꯑꯩꯅ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯂꯥꯟꯕꯅꯤ ꯁꯦꯡꯅ ꯑꯗꯨ ꯍꯦꯛ ꯍꯥꯏꯗꯣ ꯃꯥꯁꯨ ꯋꯥꯔꯧꯗꯅ ꯑꯉꯥꯡꯉꯩꯁꯤ ꯐꯠꯇꯕ ꯅꯠꯇꯦ ꯑꯩꯅ ꯐꯠꯆꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯇꯤꯛ ꯆꯥꯖꯗꯕꯅꯤ나 ꯈꯥꯡꯕ ꯉꯝꯖꯗꯕ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯑꯁꯨꯝꯕꯁꯤ ꯍꯦꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯁꯨꯝ ꯉꯥꯡꯊꯣꯔꯛꯀꯥꯟꯗ ꯍꯦꯛ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯗ ꯑꯩ ꯌꯥꯝ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕ ꯑꯩ ꯃꯇꯤꯛ ꯆꯥꯗꯕ ꯁꯨꯛ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯑꯃꯅꯤ ꯑꯩꯁꯦ ꯈꯜꯂꯨꯔꯒ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯑꯣꯖꯥꯅ ꯑꯩ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯣꯂꯨꯛꯆꯕꯁꯤꯡꯁꯤ ꯌꯥꯝ ꯋꯥꯡꯍꯟꯕꯤꯒꯅꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯃꯅꯥ ꯌꯥꯝ ꯆꯥꯎꯏ ꯑꯣꯖꯥ ꯆꯥꯎꯊꯣꯛꯄꯁꯦ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯅꯤꯀꯣ ꯂꯨꯛꯊꯅ ꯂꯩꯕ ꯑꯣꯖꯥ ꯑꯩꯒꯤ ꯁꯣꯜꯂꯤꯀꯣ ꯍꯥꯏꯅ ꯏꯄꯥꯅ ꯀꯜꯍꯜꯂꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯑꯣꯖꯥꯁꯦ ꯑꯩ ꯃꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯆꯨꯕ ꯉꯝꯗꯦ ꯑꯩ ꯊꯃꯣꯏꯗ ꯑꯣꯖꯥꯒꯤ ꯏꯆꯥꯁꯤꯡ ꯑꯣꯖꯥꯒꯤ ꯅꯨꯄꯤ ꯏꯁꯣꯔꯅ ꯀꯧꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯣꯖꯥꯒꯤ ꯏꯃꯨꯡꯗꯣ ꯈ꯭ꯔꯤꯁꯇꯒꯤ ꯏꯃꯨꯡ ꯑꯣꯏꯍꯟꯕꯤꯁꯅꯨ ꯑꯣꯖꯥ ꯍꯣꯏ ꯕ꯭ꯔꯗꯔ ꯑꯃꯔꯣꯝꯗꯗꯤ ꯏꯆꯥ ꯅꯤꯄꯥ ꯑꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯗꯅ ꯑꯣꯖꯥ ꯒꯨꯔꯨ ꯀꯧꯅꯒꯅꯨ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯑꯗꯨꯅꯅꯤꯀꯣ ꯅꯪꯕꯨ ꯑꯩꯅ ꯀꯩꯅꯣ ꯑꯣꯖꯥ ꯄꯟꯅꯕꯗꯣ ꯊꯋꯥꯏꯒꯤ ꯏꯆꯥ ꯅꯤꯄꯥ ꯑꯃꯔꯣꯝꯗ ꯏꯕꯨꯡꯉꯣ ꯍꯥꯏꯔꯗꯤ ꯁꯨꯝ ꯃꯥꯅꯤ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯕꯗோ ꯑꯣꯖꯥ ꯑꯩ ꯇꯁꯦꯡꯅ ꯏꯁꯣꯔ ꯍꯦꯛ ꯃꯁꯛ ꯈꯪꯈꯤꯕꯗꯒꯤ ꯑꯩ ꯆꯠꯊꯣꯛꯈ꯭ꯔꯕꯅꯦ ꯑꯩ ꯄ꯭ꯔꯚꯨꯅ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ ꯑꯩ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯑꯩ ꯊꯋꯥꯏ ꯑꯣꯏꯕꯗꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯄꯥ
ꯑꯩꯉꯣꯟꯗ ꯃꯗꯨ ꯆꯞ ꯆꯥꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯣꯏꯅ ꯈꯪꯖꯤꯟꯗ꯭ꯔꯁꯨꯀꯣ ꯃꯣꯏ ꯈꯪꯖꯗꯅ ꯇꯧꯕꯅꯤ ꯑꯩ ꯅꯪꯕꯨ ꯑꯩ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯎꯅꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯣꯏꯅ ꯈꯟꯒꯤꯗꯨ ꯏꯁꯣꯔꯅ ꯎꯅꯍꯟꯕꯤꯗꯨ ꯑꯣꯏꯁꯅꯨꯀꯣ ꯅꯪꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯆꯪꯕꯤꯔꯛꯑꯣ ꯑꯣꯖꯥꯅ ꯀꯞꯆꯔꯤꯕꯁꯦ ꯏꯁꯣꯔꯅ ꯂꯣꯏ ꯇꯥꯔꯤꯕꯅꯤ ꯑꯣꯖꯥ ꯑꯩꯁꯦ ꯌꯥꯝ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯁꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯩ ꯀꯌꯥ ꯁꯥꯎꯒꯟꯕꯁꯤ ꯂꯩꯇꯕꯅꯤ ꯑꯗꯨ ꯑꯆꯨꯝꯕ ꯈꯪꯕꯗ ꯑꯩ ꯊꯃꯣꯏꯗ ꯃꯤꯅ ꯐꯠꯇꯕ ꯉꯥꯡꯕ ꯆꯨꯝꯅ ꯉꯥꯡꯕꯁꯦ ꯑꯩꯉꯣꯟꯗ ꯁꯨꯡꯉꯝ ꯂꯩꯕ ꯉꯝꯗꯕ ꯑꯗꯨꯝꯅ ꯑꯩꯅ ꯍꯦꯛ ꯐꯍꯟꯅꯤꯡꯕꯗꯤ ꯉꯥꯡꯕ ꯆꯠꯄꯁꯤꯗ ꯑꯩ ꯈꯣꯟ ꯈꯔ ꯀꯟꯕꯁꯨ ꯍꯦꯛ ꯌꯥꯎꯋꯦ ꯃꯥꯅꯤ ꯑꯣꯖꯥ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯌꯥꯝ ꯐꯕꯅꯦ ꯑꯩꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯦ ꯑꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑ ꯋꯥꯅꯦ ꯑꯣꯖꯥ ꯁꯣꯏꯗꯅ ꯃꯣꯏ ꯏꯁꯣꯔ ꯈꯪꯉꯛꯀꯅꯤ ꯑꯣꯖꯥ ꯑꯣꯖꯥ ꯌꯥꯝ ꯐꯩ ꯑꯩ ꯏꯃꯣꯁꯟ ꯈꯔ ꯑꯣꯏꯈ꯭ꯔꯦ ꯀꯣ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯄꯥꯟꯕꯅꯤ ꯑꯣꯖꯥ ꯊꯃꯣꯏꯗꯒꯤ ꯄꯥꯟꯕꯅꯤ ꯑꯩꯀꯣ ꯃꯤꯊꯕꯛ ꯁꯨꯔꯁꯨ ꯑꯩꯗꯤ ꯃꯤ ꯊꯕꯛꯇꯨ ꯁꯨꯔ ꯑꯩ ꯂꯦꯞꯄ ꯌꯦꯡꯕ ꯂꯩꯁꯦ ꯑꯩ ꯁꯨꯉꯝ ꯉꯝꯗꯦꯕ ꯑꯩꯅ ꯍꯦꯛꯇ ꯌꯥꯎꯕ ꯑꯩꯅ ꯐꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯩ ꯊꯃꯣꯏꯗ ꯃꯤꯅ ꯋꯥꯕꯁꯦ ꯑꯩꯉꯣꯟꯗ ꯑꯩ ꯏꯁꯥꯗ ꯋꯥꯕꯅꯦ ꯍꯦꯛꯇ ꯈꯟꯖꯩꯕ ꯃꯥꯅꯤ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯏꯕꯨꯡꯉꯣꯅꯀꯣ ꯌꯨꯇꯨꯕꯇ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯔꯤ ꯁꯥ ꯑꯩ ꯕꯦꯂꯥꯟꯁ ꯂꯩꯇꯕ ꯑꯩꯅ ꯍꯥꯞꯄꯁꯨ ꯍꯩꯇꯕ ꯑꯗꯨꯅ ꯊꯃꯣꯏꯅ ꯑꯗꯨꯝ ꯀꯥꯏꯕ ꯑꯁ ꯂꯨꯄꯥ ꯑꯝꯇ ꯑꯣꯏꯔꯁꯨ ꯍꯥꯞꯄ ꯉꯝꯃꯗꯤꯀꯣ ꯈꯟꯖꯕꯅꯤ ꯑꯩ ꯕꯦꯂꯥꯟꯁ ꯂꯩꯕꯗ ꯑꯩ ꯍꯥꯞꯄ ꯃꯤꯉꯣꯟꯗ ꯆꯠꯂꯒ ꯍꯥꯏꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧ ꯑꯗꯨꯝ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯑꯩꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯕ ꯏꯁꯣꯔꯒꯤ ꯑꯃ ꯀꯩꯅꯣꯗ ꯋꯥꯡꯖꯤꯡꯗ ꯑꯣꯄꯟ ꯏꯌꯥꯔ ꯄ꯭ꯔꯤꯆꯤꯡ ꯇꯧꯋꯦꯕꯀꯣ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯑꯗꯨ ꯇꯧꯕ ꯀꯥꯟꯗꯨꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯔꯝꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯞꯇꯥ ꯑꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯣꯏꯅ ꯀꯩꯅꯣ ꯃꯔꯨꯞ ꯑꯩꯈꯣꯏꯒꯤ ꯌꯣꯒꯦꯟꯗ꯭ꯔꯣꯗꯨꯒ ꯑꯗꯒꯤ ꯃꯨꯊꯣꯟꯈꯣꯏꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩ ꯅꯪ ꯌꯥꯎꯔꯨꯁꯤꯔꯥ ꯍꯥꯏꯗ ꯃꯣꯏꯅ ꯃꯔꯨꯞ ꯌꯣꯒꯦꯟꯗ꯭ꯔꯣꯗꯨꯅ ꯑꯩꯉꯣꯟꯗ ꯄꯜꯂꯦꯕꯀꯣ ꯑꯃꯔꯣꯝꯗꯗꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯦ ꯏꯌꯥꯝꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯥꯏꯕ ꯑꯩꯅ ꯑꯁ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯌꯥꯎꯁꯤꯔꯥ ꯍꯥꯏꯗ ꯑꯩ ꯌꯥꯎꯅꯤꯡꯒꯨꯝꯁꯨ ꯇꯧꯕ ꯑꯗꯩ ꯑꯃꯨꯛ ꯏꯀꯥꯏꯕꯒꯨꯝꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯔꯤꯁꯇꯦꯟꯒ ꯑꯣꯏꯕꯁꯤ ꯅꯣꯛꯅꯕ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯇꯝ ꯉꯔꯥꯡ ꯃꯣꯏꯗꯤ ꯆꯠꯈ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯁꯤ ꯁꯝꯕꯣꯠꯁꯤ ꯉꯟꯇꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯄꯨꯡ 11:30 12 ꯌꯧꯐꯥꯠꯇ꯭ꯔꯤ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯁꯤ ꯁꯝꯕꯣꯠ ꯁꯨꯝ ꯈꯣꯏꯀꯥꯟꯗ ꯊꯋꯥꯏꯁꯤꯗꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯋꯥꯡꯖꯤꯡꯗ ꯑꯣꯄꯟ ꯏꯌꯥꯔ ꯄ꯭ꯔꯤꯆꯤꯡ ꯇꯧꯔꯤ ꯍꯥꯏꯗꯤ ꯆꯠꯅꯤꯡꯕ ꯑꯃ ꯁꯨꯝ ꯐꯥꯎꯔꯛꯑꯦꯕ ꯃꯣꯏ ꯃꯅꯥꯛꯇꯗꯤ ꯑꯍꯥꯟꯕꯗꯤ ꯏꯀꯥꯏꯔꯝꯕꯗꯨꯅ ꯆꯠꯅꯤꯡꯕꯗꯨ ꯏꯁꯥꯗ ꯏꯟꯕꯒꯨꯝꯅ ꯁꯨꯝ ꯁꯝꯕꯣꯠ ꯈꯣꯏꯅ ꯑꯩꯅ ꯑꯔꯗꯤ ꯁꯝꯕꯣꯠ ꯍꯦꯛ ꯈꯣꯏ ꯑꯗꯒꯤ ꯁꯝꯕꯣꯠꯇꯨ ꯈꯣꯏꯅ ꯁꯨꯝ ꯈꯣꯏꯕ ꯀꯥꯟꯗ ꯁꯟꯁꯤꯅ ꯋꯥꯔꯕꯅꯤꯅꯀꯣ ꯍꯦꯛ ꯈꯔ ꯇꯞꯊꯔꯕ ꯑꯩꯅ ꯆꯩ ꯍꯦꯛ ꯊꯥꯒꯨꯝꯕ ꯊꯥꯀꯥꯟꯗ ꯑꯩꯅ ꯐꯨꯕꯗꯨꯗ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯀꯩꯗꯧꯕꯩ ꯐꯨ ꯁꯥꯎꯔꯤꯃꯣ ꯍꯦꯛ ꯈꯟꯕꯒꯨꯝꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯇꯧꯅ ꯂꯩꯔ ꯑꯩꯁꯤ ꯆꯠꯅꯤꯡꯕꯁꯤꯅ ꯁꯨꯝ ꯈꯣꯔꯣ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯁꯤ ꯑꯗꯩꯗꯤ ꯑꯩ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯄꯨꯡ ꯊꯦꯡꯁꯨ ꯊꯦꯡꯒꯦ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯁꯝꯕꯣꯠꯁꯤ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦꯕ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯑꯩꯁꯤ ꯊꯝꯃꯦ ꯁꯟ ꯃꯥꯏ ꯁꯦꯕꯥ ꯀꯩꯅꯣ ꯇꯧꯔ ꯁꯪꯒꯣꯟꯁꯤꯗ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯐꯝꯊꯣꯛꯄ ꯀꯩꯅꯣ ꯇꯧꯕ ꯊꯝꯃꯝꯃꯒ ꯑꯩ ꯁꯪꯉꯒ ꯑꯩꯁꯤ ꯏꯔꯨꯖꯒꯦꯅ ꯍꯥꯟꯅ ꯀꯣ ꯃꯅꯤꯡ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯅꯤꯡ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯃꯅꯤꯡꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯃꯥꯡꯁꯦ ꯄꯨꯈ꯭ꯔꯤ ꯐꯨꯟꯗ꯭ꯔꯤꯑꯕ ꯃꯇꯝꯗꯨꯗ ꯂꯣꯏꯅ ꯌꯨꯝ ꯁꯥꯕꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯂꯦꯡꯁꯦ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯂꯩꯔꯝꯃꯦ ꯑꯉꯥꯡꯉꯩꯐꯥꯎ ꯀꯥꯎꯔꯦ ꯋꯥꯔꯤ ꯁꯥꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯩꯁꯤ ꯐꯖꯅ ꯏꯔꯨꯖꯔꯒ ꯆꯪꯉꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯗꯨꯗ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯃꯟꯕꯗꯨꯒꯤ ꯀꯩꯅꯣꯗꯅꯤ ꯆꯥꯛꯁꯪꯗꯨꯗ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯤꯀꯥꯟꯗ ꯑꯩꯁꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯀꯝ ꯇꯧꯒꯦꯗ ꯋꯥꯈꯜꯗ ꯊꯃꯣꯏꯁꯤꯗ ꯀꯅꯥꯅꯣꯗꯤ ꯈꯪꯗꯅ ꯃꯄꯨ ꯑꯃꯗꯤ ꯂꯩꯖꯩ ꯈꯟꯖꯕꯅꯤꯅꯀꯣ ꯑꯩ ꯊꯃꯣꯏꯁꯤꯗ ꯁꯨꯝ ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯦꯅ ꯑꯩꯅ ꯁꯨꯝ ꯋꯥꯈꯜꯁꯤꯗꯀꯣ ꯃꯄꯨ ꯑꯃ
ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯁꯨ ꯏꯁꯣꯔ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯦ ꯊꯥꯖꯔꯤꯃꯦ ꯅꯪꯅ ꯑꯩꯅ ꯆꯥꯖꯒꯗꯧꯔꯤꯕ ꯊꯕꯛ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯃꯁꯤ ꯁꯦꯝꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯋꯥꯈꯜꯁꯤꯗ ꯑꯩ ꯐꯥꯎꯍꯜꯂꯦꯕ ꯑꯗꯣ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔ ꯍꯥꯏꯗꯤ ꯀꯣꯛꯁꯤ ꯈꯔ ꯅꯣꯟꯕꯁꯤꯗ ꯑꯩꯅ ꯍꯦꯛ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯤꯀꯣ ꯆꯪꯉꯦ ꯃꯁꯤꯁꯤ ꯀꯩꯅꯣꯁꯤꯁꯨ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯀꯩꯅꯣꯒ ꯃꯩꯄꯥꯛꯄꯒ ꯇꯤꯟꯅꯗ ꯃꯁꯤꯁꯨ ꯍꯥꯎ ꯑꯣꯟꯗꯧꯔ ꯃꯥꯅꯦ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯁꯥꯎꯕꯒꯤ ꯃꯇꯝ ꯅꯣꯛꯃꯤ ꯋꯥꯈꯜꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤ ꯍꯥꯏꯗ ꯄꯦꯟꯊꯣꯛꯑꯒꯀꯣ ꯑꯩ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯃꯥ ꯃꯅꯤꯡꯂꯣꯝ ꯆꯠꯂ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗ ꯀꯣꯜꯂꯤꯛꯇꯨ ꯑꯩ ꯏꯊꯟꯗ ꯉꯥꯏꯍꯧꯔꯕꯅꯤꯅ ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛ ꯁꯦꯝꯖꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯝꯃꯒ ꯑꯩꯁꯤ ꯃꯆꯤ ꯑꯃ ꯊꯝꯃꯝꯃꯦ ꯐꯦꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯤ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯩꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯁꯨꯏꯠꯀꯦꯁ ꯂꯩꯔꯤꯕ ꯀꯔꯤ ꯑꯩ ꯐꯤꯔꯣꯟ ꯀꯔꯤ ꯂꯣꯏ ꯍꯥꯞꯆꯤꯜꯂꯦꯕ ꯍꯥꯞꯆꯤꯜꯂ ꯂꯣꯏꯔꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯔꯝ ꯇꯧꯒꯦ ꯍꯛꯆꯥꯡꯁꯤꯅꯀꯣ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯍꯛꯆꯥꯡꯅ ꯑꯃꯨꯛ ꯆꯤꯡꯉꯨ ꯍꯥꯏꯗꯣ ꯃꯁꯤ ꯆꯠꯂꯒ ꯑꯩꯕꯨ ꯃꯤꯅ ꯅꯣꯛꯅꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏ ꯋꯥꯈꯜꯂꯣꯝꯁꯦ ꯁꯨꯝ ꯍꯪꯒꯠꯂꯝꯅ ꯁꯨꯝ ꯃꯅꯤꯡ ꯊꯣꯡꯗ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛ ꯁꯨꯝ ꯇꯧ ꯂꯩꯔꯦꯕ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝ ꯊꯣꯛꯀꯥꯟꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯑꯋꯥꯡꯒꯤ ꯌꯦꯅꯈꯥ ꯍꯥꯏꯗꯣꯏꯔꯥ ꯑꯁꯤꯗ ꯁꯨꯝ ꯆꯠꯂꯤꯀꯥꯟꯗ ꯐꯠ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯀꯩꯅꯣ ꯑꯩꯒꯤ ꯍꯦꯛ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩꯀꯣ ꯃꯥꯁꯤ ꯀꯩꯅꯣꯗ AIRꯗ ꯗꯨꯔꯗꯔꯁꯟꯗ ꯊꯕꯛ ꯇꯧꯋꯦ ꯀꯩꯅꯣ ꯏꯇꯩꯃꯁꯤ ꯂꯨꯍꯣꯡꯕꯁꯤ ꯑꯩꯅ ꯍꯥꯜꯂꯦꯕ ꯃꯇꯝꯗꯨꯗ ꯃꯥ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯊꯥꯃꯨꯛꯇ ꯉꯥꯏꯔꯦ ꯃꯥꯅ ꯏꯅꯥꯎ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣꯅ ꯍꯥꯏꯌꯦ ꯑꯩꯅ ꯏꯇꯩꯃ ꯑꯩ ꯁꯨꯝ ꯀꯩꯅꯣꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯋꯥꯡꯖꯤꯡ ꯂꯣꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯩꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩ ꯍꯟꯖꯤꯜꯂꯦ ꯑꯗꯩꯗꯤ ꯑꯩꯁꯤ ꯉꯁꯥꯏꯒꯤ ꯑꯩ ꯄꯥꯏꯔꯝꯕ ꯑꯩꯅ ꯁꯦꯝꯃꯝꯕ ꯁꯨꯏꯠꯀꯦꯁ ꯀꯥꯗꯣ ꯑꯗꯨ ꯄꯥꯏꯔꯒ ꯑꯩ ꯁꯣꯔꯣ ꯆꯤꯡꯕꯒꯨꯝ ꯊꯃꯣꯏꯁꯤ ꯏꯟꯕꯒꯨꯝ ꯁꯨꯝ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯊꯣꯡꯒꯥꯟ ꯄꯔꯥꯎ ꯆꯠꯀꯦ ꯏꯁꯣꯔꯅꯀꯣ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃꯁꯨ ꯁꯠ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯀꯤ ꯍꯦꯛ ꯃꯆꯤꯟꯗꯨꯗ ꯁꯣꯔꯣꯛ ꯃꯌꯥ ꯑꯩꯈꯣꯏ ꯎꯀꯨꯁꯤ ꯑꯁꯤꯗ ꯍꯦꯛ ꯌꯧꯕ ꯒꯥꯔꯤ ꯑꯃ ꯁꯠ ꯂꯥꯛꯑꯦ ꯁꯠ ꯈꯥꯝꯃꯦꯕꯀꯣ ꯈꯥꯝꯃꯒ ꯑꯩꯁꯤ ꯍꯦꯛꯇ ꯏꯁꯥꯗ ꯏꯟꯕꯒꯨꯝꯅ ꯍꯦꯛꯇ ꯒꯥꯔꯤꯗꯨ ꯀꯥꯈ꯭ꯔꯦ ꯃꯣꯏꯅꯁꯨ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯍꯦꯛ ꯈꯨꯗꯛꯇ ꯈꯥꯝꯃꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯥꯔꯤ ꯃꯅꯨꯡ ꯆꯪꯉ ꯑꯩꯁꯦ ꯑꯗꯨꯝ ꯇꯣꯡꯉ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯑꯩ ꯇꯣꯡꯅ ꯊꯃꯣꯏꯁꯤꯗꯀꯣ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯁꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯤ ꯌꯧꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯤ ꯋꯥꯡꯖꯤꯡꯁꯤ ꯌꯧꯔꯦ ꯋꯥꯡꯖꯤꯡꯁꯤ ꯌꯧꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯀꯝꯄꯥꯎꯟꯗꯣ ꯑꯩ ꯈꯪꯄꯣꯟꯇꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯋꯥꯡꯖꯤꯡꯒꯤ ꯍꯩꯔꯣꯛꯂꯣꯝ ꯇꯥꯕ ꯂꯝꯕꯤꯗꯨ ꯑꯗꯨꯝ ꯆꯠꯂꯦ ꯆꯠꯂꯒ ꯃꯤ ꯅꯤꯄꯥ ꯑꯃꯈꯛ ꯊꯦꯡꯅꯩ ꯃꯤꯁꯟ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯇꯨꯗꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯁꯟ ꯀꯝꯄꯥꯎꯟ ꯍꯥꯏꯗꯤ ꯀꯥꯏ ꯂꯩꯕꯅꯣ ꯃꯃꯥꯡ ꯁꯨꯝ ꯀꯥꯎ ꯍꯥꯏꯅ ꯃꯥ ꯍꯥꯏꯔꯝꯃꯦ ꯑꯗꯩ ꯑꯩ ꯁꯨꯝ ꯀꯥꯔꯦ ꯀꯥꯕ ꯀꯥꯟꯗ ꯂꯩꯔꯛ ꯑꯃꯈꯛ ꯃꯣꯏꯅ ꯑꯁꯨꯝ ꯀꯥꯔꯒ ꯑꯃꯨꯛ ꯑꯋꯥꯡ ꯑꯋꯥꯡꯂꯣꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯗꯥꯏꯔꯦꯛꯃꯛꯇꯤ ꯃꯣꯏꯒꯤ ꯂꯝꯕꯦꯟꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯈꯥ ꯅꯣꯡꯄꯣꯛ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯛꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯕꯤꯔꯣꯝꯗ ꯑꯗꯨꯃꯥꯏꯅ ꯈꯥꯏꯖꯤꯜꯂꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯅꯤꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯒꯤꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯛꯇꯨ ꯃꯄꯥꯗꯨ ꯌꯧꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯁ꯭ꯋꯥꯏ ꯃꯄꯥ ꯈꯥꯏꯖꯤꯜꯂꯒ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤꯗ ꯍꯥꯏꯅ ꯍꯦꯛ ꯈꯟꯕ ꯄꯨꯛꯅꯤꯡꯁꯤꯗ ꯐꯥꯎꯍꯜꯂꯛꯑꯦꯕ ꯏꯁꯣꯔꯅ ꯑꯗꯣ ꯈꯔ ꯆꯪꯈꯤꯀꯥꯟ ꯃꯣꯏꯒꯤ ꯈꯣꯡꯀꯥꯞ 100ꯃꯨꯛ ꯐꯥꯒꯅꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯎꯟꯗꯨ ꯊꯦꯡꯅꯔꯦꯕ ꯑꯗꯨ ꯃꯣꯏ ꯀꯝꯄꯥꯎꯟꯗꯨ ꯃꯇꯝꯗꯨꯗꯗꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯀꯣꯟꯊꯣꯡꯗꯨ ꯐꯖꯅ ꯁꯥꯔꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯂꯣꯜꯂꯒ ꯇꯧꯕꯤꯗꯨ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩ ꯆꯪꯉꯤꯀꯥꯟꯗ ꯃꯣꯏꯗꯤ ꯃꯐꯝ ꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯁꯤꯡ ꯀꯩꯅꯣꯒꯤ ꯇ꯭ꯔꯦꯛ ꯌꯦꯟꯕ ꯀꯔꯤꯗꯣ ꯀꯣꯏꯊꯣꯛꯈꯤꯔꯝꯃꯦꯕ ꯑꯌꯥꯝꯕꯗꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯝꯄꯥꯎꯟꯒꯤ ꯍꯦꯛ ꯀꯩꯅꯣ ꯑꯣꯐꯤꯁ ꯀ꯭ꯋꯥꯇꯔꯗꯨꯗꯒꯤ ꯑꯩꯒꯤ ꯈꯪꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡꯗꯒꯤ ꯃꯥꯗꯤ
ꯀꯛꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯀꯛꯆꯤꯡꯗꯒꯤꯅꯤ ꯃꯥ ꯑꯩꯅꯗꯤ ꯈꯤꯇꯪ ꯍꯟꯒꯅꯤ ꯑꯩ ꯋꯥꯁꯤꯗꯀꯣ ꯏꯁꯤꯅꯒꯨꯝ ꯇꯧꯔꯝꯃꯅꯤ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏ ꯃꯃꯤꯡꯗꯤ ꯆꯥꯎꯕ ꯀꯧꯕꯅꯦ ꯃꯥ ꯄꯥꯁꯇꯔꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯁꯇꯔ ꯑꯣꯏ ꯑꯩꯈꯣꯏ ꯆꯔꯆ ꯑꯃ ꯀꯩꯅꯣꯗ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯍꯥꯏꯗ ꯑꯣꯐꯤꯁ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯆꯔꯆ ꯂꯩꯈ꯭ꯔꯦ ꯑꯗꯨꯏꯗꯨꯗ ꯃꯥ ꯄꯥꯁꯇꯔ ꯑꯣꯏꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯃꯥ ꯄꯥꯁꯇꯔ ꯑꯣꯏꯗꯔꯤ ꯁꯨꯝ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥ ꯊꯦꯡꯅꯔꯦ ꯑꯩꯁꯤ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒ ꯑꯣꯏꯕꯒ ꯃꯤ ꯑꯃꯧ ꯂꯩꯔꯝꯗꯕ ꯃꯥ ꯊꯦꯡꯅꯕ ꯈꯔ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯖꯔꯦꯕꯀꯣ ꯏꯀꯥꯏꯕꯒꯁꯨ ꯈꯔ ꯐꯔꯦ ꯃꯇꯝꯗꯨꯗ ꯋꯥꯈꯜꯗꯗꯤ ꯍꯩꯅꯕꯗꯤ ꯍꯩꯅꯄꯣꯟꯇꯦ ꯍꯥꯏꯗꯤ ꯆꯠꯂꯁꯨ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡꯁꯤꯀꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯒꯨꯝ ꯇꯧꯕ ꯑꯃꯨꯛ ꯋꯥꯒꯨꯝ ꯇꯧꯕ ꯁꯨꯝ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯍꯥꯏꯇꯥꯔꯦ ꯇꯥꯏꯕꯪꯒꯤ ꯑꯣꯏ ꯍꯛꯆꯥꯡ ꯍꯦꯛ ꯈꯜꯂꯨ ꯀꯥꯟꯗ ꯍꯦꯛ ꯋꯥꯕ ꯏꯁꯣꯔ ꯍꯦꯛ ꯈꯜꯂꯒ ꯍꯦꯛ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥ ꯊꯦꯡꯅꯕꯗꯤ ꯃꯥꯅ ꯐꯔꯦ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯍꯥꯏ ꯇꯧꯔ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯄ ꯑꯩ ꯃꯅꯥꯛꯇ ꯂꯩꯔꯦ ꯑꯗꯨ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯃꯥ ꯋꯥꯔꯤ ꯁꯥꯏ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯃꯥꯁꯨ ꯃꯇꯝꯗꯨꯒꯤ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯒꯤ ꯑꯋꯥꯕ ꯑꯅꯥ ꯑꯗꯩ ꯏꯁꯣꯔꯒꯤ ꯋꯥꯔꯤꯗ ꯁꯨꯃꯥꯏꯅ ꯂꯩꯕ ꯀꯔꯤ ꯀꯔꯤ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯁꯥꯏ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯃꯥꯅ ꯉꯥꯡꯕꯗꯣ ꯌꯥꯝꯃꯤ ꯇꯥꯔꯦ ꯑꯗꯨꯗ ꯃꯌꯥꯝ ꯁꯨꯝ ꯂꯥꯛꯄꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑꯦ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯆꯥꯛ ꯆꯥꯔꯦ ꯈꯣꯠꯂꯦ ꯑꯗꯩ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪ ꯃꯣꯏ ꯀ꯭ꯋꯥꯇꯔ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕꯀꯣ ꯄ꯭ꯔꯦꯌꯥꯔꯁꯨ ꯍꯣꯜ ꯑꯣꯏꯕ ꯑꯌꯨꯛꯀꯨꯝꯕ ꯑꯗꯩ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯇꯧꯕ ꯑꯗꯨꯏ ꯍꯣꯜꯗꯨꯗ ꯃꯌꯥꯝ ꯄꯨꯂꯞ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯗꯨꯗ ꯆꯥꯛ ꯃꯔꯣꯜ ꯃꯤ 40-50 ꯁꯨꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯃꯔꯣꯜ ꯄꯔꯦꯡ ꯁꯥꯟ ꯊꯥ ꯑꯩꯁꯤ ꯃꯣꯏꯒꯤ ꯁꯪꯗꯨꯅ ꯀꯔꯝ ꯇꯧꯒꯦꯗ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯁꯥꯡꯅ ꯁꯨꯝ ꯁꯥꯕꯅꯤ ꯃꯃꯥꯏꯅ ꯊꯧꯋꯥꯡ ꯑꯣꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯒꯤ ꯆꯥꯛ ꯆꯥꯕ ꯐꯝꯕꯗꯣ ꯑꯩꯁꯤ ꯀꯩꯅꯣ ꯃꯈꯥꯔꯣꯝ ꯑꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯄꯔꯦꯡꯁꯤ ꯁꯨꯝ ꯄꯔꯦꯡ ꯁꯥꯟꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯄꯔꯦꯡ ꯁꯥꯟꯅ ꯊꯥꯕꯅꯤ ꯑꯗ ꯃꯌꯥꯝꯁꯤ ꯆꯥꯛ ꯁꯨꯝ ꯆꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯊꯥꯖꯕ ꯃꯈꯩ ꯊꯃꯣꯏ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛ ꯈꯔ ꯆꯥꯁꯨ ꯌꯥꯝ ꯆꯥꯏ ꯀꯔꯤ ꯇꯧꯏꯒ ꯄꯥꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯗ ꯇꯥꯔꯒꯗꯤ ꯐꯥꯒꯤ ꯐꯔꯥꯡ ꯍꯥꯏꯗꯤ ꯁꯥꯎꯅꯉꯥꯏ ꯃꯆꯥꯛꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯃꯌꯥꯝ ꯄꯪꯉꯥꯡ ꯉꯥꯡꯅꯩ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯑꯗꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯄꯦꯟꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯆꯥꯛ ꯈꯔ ꯌꯥꯝ ꯆꯥꯗꯦ ꯅꯪꯗꯤ ꯅꯕꯨꯛ ꯈꯔ ꯂꯥꯎꯕꯅꯤꯕꯨ ꯍꯥꯏꯔꯁꯨꯀꯣ ꯀꯩꯅꯣ ꯇꯥꯏꯕꯪꯗ ꯑꯃꯔꯣꯝ ꯈꯜꯂꯨꯔꯗꯤ ꯈꯠꯅꯕꯁꯨ ꯌꯥꯕ ꯑꯗꯨ ꯃꯣꯏ ꯄꯨꯛꯅꯤꯡ ꯇꯤꯡꯅ ꯅꯨꯡꯁꯤꯅ ꯁꯨꯝ ꯉꯥꯡꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯩꯅꯗꯦꯕꯀோ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯅꯧꯕꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ tꯧꯔꯒ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯔꯦ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯔꯒ ꯏꯁꯣꯔ ꯊꯥꯒꯠꯂꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤꯅ ꯆꯥꯕ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯀꯔꯝ ꯇꯧꯔꯦꯗ ꯑꯣꯐꯤꯁ ꯍꯥꯟꯅꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗꯣ ꯑꯗꯨꯗ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯀꯥꯟꯗꯨꯗ ꯀꯔꯝ ꯇꯧꯒꯦꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯦꯗ ꯍꯥꯏꯗ ꯃꯌꯥꯝꯁꯤ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯀꯩꯅꯣꯗꯨꯗ ꯃꯅꯨꯡꯗꯨꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯦ ꯇꯧꯀꯥꯟ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗꯨꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯨꯝ ꯂꯤꯅꯔꯛꯑꯦꯕꯀꯣ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯍꯥꯏꯗꯨꯗ ꯄꯥꯁꯇꯔ ꯁꯃꯨꯍꯣꯏ ꯃꯇꯝ ꯁꯃꯨꯍꯣꯏꯗ ꯂꯩ ꯃꯣꯏ ꯂꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯕꯤꯜꯗꯤꯡ ꯃꯣꯏꯒꯤ ꯁꯥꯖꯕ ꯁꯪꯗꯣ ꯑꯗꯨ ꯊꯨꯒꯥꯏ ꯈꯣꯠꯂꯤꯒ ꯍꯥꯏꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯕ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯊꯪ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯤ ꯄꯥꯔꯇꯤ ꯇꯥꯑꯣꯏꯅ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯦ ꯑꯗꯩ ꯈꯪꯖꯗꯗꯅ ꯃꯣꯏ ꯇꯧꯔꯤꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯖꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯄꯥꯔꯇꯤ ꯇꯥꯑꯣꯏꯅ ꯇꯧꯕꯗꯨ ꯐꯠꯇꯦ ꯃꯣꯏ ꯈꯪꯗꯕꯩꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯂꯃꯟ ꯈꯨꯝꯕꯁꯨ ꯐꯠꯇꯦ ꯈꯣꯠꯇꯦ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯥ ꯈꯪꯖꯕꯗꯨ ꯁꯨꯝ ꯉꯥꯡꯅꯔꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯨꯊꯣꯛꯇꯅ ꯑꯗꯨꯀꯥꯟꯗꯗꯤ ꯐꯔꯦ ꯑꯗꯨꯑꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯇꯤꯛꯅ ꯍꯥꯏꯖꯔꯒ ꯀꯩꯅꯣ ꯇꯧꯁꯤ ꯍꯥꯏꯗ ꯃꯌꯥꯝꯗꯨꯅ ꯍꯧꯗꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯗꯣꯛꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯤ ꯌꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯦ ꯃꯇꯝꯗꯨꯗ ꯑꯩ ꯋꯥꯈꯜꯁꯦ ꯑꯩ ꯊꯃꯣꯏꯁꯤꯗ ꯋꯥ ꯉꯥꯡꯉꯛꯑꯦꯕ ꯑꯁ ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯊꯕꯛ ꯁꯨꯕꯤꯟꯅꯕꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯃꯥꯁꯨ ꯅꯥꯔꯨꯕꯅꯤꯅ ꯊꯕꯛ ꯁꯨꯕꯁꯨ ꯃꯥ ꯉꯝꯗ꯭ꯔꯤ ꯀꯌꯥ ꯑꯗꯩ ꯑꯩꯅꯗꯤ ꯁꯝꯕꯣꯠ ꯄꯥꯏꯗꯧꯔꯤꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗꯅ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯆꯔꯆ ꯆꯠ ꯇꯥꯔꯒꯗꯤ ꯁꯟꯅ ꯀꯅꯥꯅ
ꯁꯦꯟꯅꯕꯤꯕ ꯂꯧꯅ ꯀꯅꯥ ꯈꯣꯏꯕꯤꯗ ꯋꯥꯈꯜꯁꯦꯀꯣ ꯁꯨꯝ ꯄꯥꯈꯠꯄꯅ ꯁꯨꯝ ꯉꯥꯡꯉꯛꯑꯦꯀꯣ ꯍꯛꯆꯥꯡ ꯄꯥꯟꯕꯅꯤꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡꯗꯣ ꯁꯨꯝ ꯈꯜꯂꯤꯉꯩꯁꯤꯗ ꯃꯌꯥꯝꯁꯦ ꯄ꯭ꯔꯥꯊꯅꯥꯁꯤ ꯇꯧ ꯀꯅꯥꯒꯨꯝꯕꯗꯤ ꯃꯈꯣꯟ ꯊꯣꯛꯑ ꯀꯞꯄꯁꯨ ꯌꯥꯎꯏ ꯈꯔ ꯑꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯄ꯭ꯔꯥꯊꯅꯥꯁꯤ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯑꯩꯁꯨ ꯄ꯭ꯔꯥꯊꯅꯥꯁꯤ ꯋꯥꯈꯜꯁꯤꯗ ꯄꯨꯛꯅꯤꯡꯁꯤꯗꯀꯣ ꯑꯩꯅ ꯈꯟꯖꯕ ꯃꯄꯨ ꯑꯩꯈꯣꯏ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯖꯒꯅꯤ ꯀꯩꯅꯣ ꯁꯤꯟꯐꯝ ꯂꯩꯒꯅꯤ ꯑꯩ ꯊꯃꯣꯏꯁꯤꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡꯁꯤꯗ ꯅꯣꯟꯖꯕꯒꯤ ꯄ꯭ꯔꯥꯊꯅꯥ ꯍꯥꯏꯗꯤ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯨꯝ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨ ꯐꯥꯎꯔꯛꯄꯁꯤ ꯁꯤꯗ ꯀꯔꯝ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯨꯒꯤ ꯀꯩꯅꯣꯁꯤꯗ ꯐꯛꯂꯥꯡꯁꯤꯗ ꯑꯩꯒꯤ ꯃꯥꯌꯣꯛꯅꯕꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯐꯣꯇꯣ ꯑꯃ ꯊꯦꯠꯂꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯗꯣ ꯐꯣꯇꯣꯁꯤ ꯁꯤ ꯀꯔꯤꯀꯥꯟꯗ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯍꯥꯟꯅ ꯀꯩ ꯃꯤ ꯐꯣꯇꯣꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯅꯦꯕ ꯐꯣꯇꯣꯗꯨꯅ ꯀꯔꯝ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛ ꯁꯤꯐꯥꯎꯒꯤ ꯐꯨꯔꯤꯠ ꯐꯤ ꯏꯜꯂꯒ ꯃꯈꯥꯅ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯈꯣꯏꯒꯤ ꯃꯊꯛꯇꯒꯤꯅ ꯃꯊꯛꯅ ꯎꯕꯗꯨꯅꯦꯀꯣ ꯑꯗꯨꯏ ꯐꯣꯇꯣꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯒꯤ ꯐꯣꯇꯣꯗ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯤ ꯀꯩꯅꯣꯒꯤ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯀꯥꯟꯗ ꯀꯔꯝ ꯇꯧꯒꯦꯗ ꯐꯣꯇꯣꯗꯨꯅꯀꯣ ꯁꯨꯝ ꯌꯦꯡꯀꯥꯟ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯣꯛꯃꯤ ꯁꯨꯝ ꯍꯦꯛꯇ ꯎꯍꯟꯕ ꯑꯗꯨꯝ ꯍꯦꯛꯇ ꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯋꯥ ꯉꯥꯡꯕꯒꯨꯝꯕ ꯍꯦꯛ ꯇꯧꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯑꯩꯁꯦ ꯄ꯭ꯔꯥꯊꯅꯥꯁꯤ ꯁꯨꯝ ꯇꯧꯔ ꯑꯩꯁꯦ ꯃꯤꯠ ꯎꯏꯁꯤꯟꯈꯔꯦꯕ ꯎꯏꯁꯤꯟꯈꯔ ꯀꯔꯝ ꯇꯧꯒꯦꯗ ꯑꯩꯉꯣꯟꯗꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯃꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯗꯣ ꯑꯗꯨꯅ ꯆꯤꯡꯕꯒꯨꯝꯕ ꯑꯩꯁꯦ ꯄꯨꯂꯞ ꯐꯥꯖꯤꯟꯈꯔꯦꯕ ꯐꯥꯖꯤꯟꯈꯔꯦ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯈꯣꯟꯁꯨ ꯊꯣꯛꯄ ꯉꯝꯗꯦ ꯁꯣꯔꯁꯨ ꯍꯣꯟꯕ ꯉꯝꯗ꯭ರೆ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯀꯔꯝ ꯁꯨꯝ ꯈꯥꯡꯅ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯍꯥꯏꯗꯤ ꯐꯅ ꯀꯨꯏꯔꯝꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯥꯡꯉ ꯂꯩꯔꯝ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯔꯞ ꯇꯥꯒꯨꯝ ꯇꯧꯏ ꯑꯗꯩ ꯇꯥꯗꯅ ꯑꯗꯨꯝ ꯑꯩ ꯑꯁꯤꯕꯒꯨꯝꯅ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯊꯃꯣꯏ ꯊꯋꯥꯏꯗꯗꯤ ꯑꯍꯤꯡꯕꯗꯨ ꯂꯩꯔꯤꯃꯤꯅ ꯏꯁꯣꯔꯅ ꯀꯔꯤ ꯇꯧꯔꯛꯀꯦꯗ ꯑꯩꯉꯣꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯋꯥ ꯍꯥꯏꯌꯣ ꯍꯥꯏꯗꯤ ꯊꯦꯡꯛ ꯌꯨ ꯈ꯭ꯔꯤꯁ ꯍꯥꯏꯗ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯦꯕ ꯑꯩꯅ ꯍꯥꯏꯗꯣꯛꯀꯦ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯗꯣꯛꯀꯦ ꯇꯧꯕ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯖꯗꯨꯕ ꯑꯗꯨꯒ ꯊꯦꯡꯛ ꯈ꯭ꯔꯤꯁ ꯍꯥꯏꯗꯤ ꯁꯨꯝꯃꯩ ꯈꯛꯇ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯝꯕ ꯑꯁꯤꯕꯒꯨꯝ ꯂꯩꯔꯝꯕ ꯑꯩ ꯑꯋꯥꯕꯗꯣ ꯁꯨꯃꯥꯏ ꯃꯥꯡꯈ꯭ꯔꯦꯕ ꯑꯩꯅ ꯑꯗꯨꯗꯒꯤ ꯍꯦꯛ ꯇꯧꯈꯤꯗꯦ ꯑꯩꯁꯤ ꯄꯨꯔꯥ ꯑꯉꯥꯡ ꯑꯣꯜꯂꯦ ꯀꯞꯄꯦ ꯄꯨꯔꯥ ꯑꯉꯥꯡ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯤ ꯄꯤꯁꯦ ꯑꯣꯔꯣ ꯇꯧꯔ ꯑꯩ ꯆꯤꯡꯈꯠꯇ ꯑꯩ ꯀꯞꯄꯗꯒꯤ ꯃꯌꯥꯝꯁꯤꯐꯥꯎ ꯉꯛꯈ꯭ꯔꯦꯕ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯀꯞꯈ꯭ꯔꯕ ꯑꯗꯣ ꯑꯩꯅ ꯇꯧꯈꯤꯕ ꯅꯍꯥꯟꯋꯥꯏ ꯃꯤꯖꯣꯔꯥꯝꯗꯒꯤ ꯃꯤ ꯀꯩꯅꯣ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗ꯭ꯔꯤꯉꯩꯗꯨꯅꯤꯀோ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯔꯦꯡꯗ ꯕꯥꯏꯕꯜꯒ ꯌꯦꯟꯕ ꯂꯥꯛꯈꯤꯑꯕ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯔꯨꯞ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗ ꯀꯩꯅꯣ ꯃꯣꯏ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯀꯩꯅꯣ ꯍꯥꯎꯒꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯣꯏꯁꯤ ꯄꯥꯟꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯩꯅ ꯐꯩ ꯀꯌꯥ ꯇꯧꯔ ꯃꯣꯏꯁꯤ ꯊꯣꯡꯒꯥꯟꯗ ꯊꯣꯛꯄꯅꯤ ꯑꯩꯅ ꯃꯣꯏꯁꯤ ꯍꯦꯛ ꯁꯪꯒꯣꯏ ꯃꯃꯥꯡꯗꯨꯗ ꯑꯩꯈꯣꯏ ꯑꯂꯨ ꯊꯥꯈꯤꯕꯩ ꯇꯦꯡꯄꯥꯛ ꯈꯔ ꯀꯟꯕ ꯑꯀꯟꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯂꯩꯇꯨꯝ ꯐꯖꯕ ꯈꯨꯇꯥ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯥꯔꯒ ꯂꯪꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯒꯤ ꯃꯌꯥꯡꯂꯩꯁꯦ ꯇꯦꯛ ꯂꯥꯎ ꯄꯥꯜꯂꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯃꯈ꯭ꯋꯥꯡ ꯇꯦꯛꯊꯣꯛꯑ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯆꯣꯡ ꯐꯟ ꯍꯔꯥꯎꯔꯅꯤ ꯀꯔꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯤꯁꯤꯡꯗꯨꯅ ꯁꯨꯝ ꯆꯠꯈꯤꯑꯕꯀꯣ ꯇꯁꯦꯡꯅ ꯃꯣꯏꯅꯗꯤ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯔꯝꯕꯅꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯏꯁꯣꯔꯅ ꯆꯤꯜꯀꯥꯟꯗ ꯈꯪꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯋꯥꯅ ꯆꯠꯈꯤꯕꯗꯨ ꯑꯗꯨ ꯑꯩ ꯃꯇꯪ ꯅꯤꯡꯁꯤꯡꯉꯛꯑꯦꯀꯣ ꯑꯗꯒꯤ ꯑꯩꯅ ꯐꯠꯇꯕ ꯉꯥꯡꯈꯤꯕ ꯀꯔꯤ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯁꯤꯅꯦꯃꯥꯗ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯆꯤꯡꯕꯗꯨꯒꯨꯝꯅ ꯃꯔꯤ ꯆꯤꯡꯗꯔ ꯑꯩꯁꯤ ꯎꯍꯜꯂꯦ ꯑꯩ ꯁꯨꯝ ꯀꯞꯄꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯅꯨꯃꯤꯠꯇꯨ ꯍꯦꯛꯇ ꯍꯔꯥꯎꯕꯅ ꯅꯨꯡꯉꯥꯏꯕꯅ ꯀꯔꯝ ꯇꯧꯋꯦꯅꯤ
ꯏꯁꯣꯔꯒꯤ ꯁꯔꯒꯒꯤ ꯅꯨꯡꯉꯥꯏꯕꯗꯣ Hallelujah. Ozani wata ꯊꯜꯂꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯊꯦꯝꯕ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗ ꯏꯆꯤꯜ ꯏꯅꯥꯎ ꯅꯣꯒꯦꯟꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯐꯠꯇꯕ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯍꯜꯂꯦꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯋꯥꯔꯤ ꯑꯃꯒ ꯀꯥꯎꯊꯣꯛꯑꯝꯕ ꯑꯩ ꯍꯥꯏꯔꯤꯒꯦꯀꯣ ꯍꯦꯛ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯉꯁꯥꯏ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯀꯥꯟꯗ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯀꯩꯅꯣ ꯍꯥꯏꯗꯣꯛꯎ ꯊꯦꯡꯀ꯭ꯌꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯗꯣ ꯑꯩꯅ ꯃꯔꯨꯞ ꯅꯣꯒꯦꯟꯗ꯭ꯔꯣꯅꯦꯅ ꯂꯩꯕ ꯑꯗꯣ ꯃꯥꯅ ꯍꯪꯀꯥꯟꯗ ꯑꯩꯅ ꯅꯠꯇꯦ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯗꯦ ꯍꯥꯏꯔꯛꯑꯦꯅ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩ ꯄ꯭ꯔꯚꯨꯅ ꯃꯁꯥꯃꯛꯅ ꯃꯔꯨꯞꯇꯨꯒꯤ ꯈꯣꯟꯖꯦꯜ ꯂꯧꯔꯒ ꯂꯥꯛꯄꯅꯦꯁꯦ ꯑꯩ ꯚꯥꯞ ꯇꯥꯒꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯤ ꯑꯉꯛꯄ ꯊꯕꯛꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯧꯕꯤ ꯑꯗꯒꯤ ꯑꯩ ꯅꯨꯃꯤꯠꯇꯨ ꯅꯨꯡꯉꯥꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯄꯨꯡ 12 ꯍꯦꯜꯂꯦ ꯃꯇꯝꯗꯨ ꯃꯌꯥꯝ ꯑꯗꯨꯐꯥꯎ ꯑꯗꯨꯝ ꯉꯁꯥꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯗ ꯑꯗꯨꯝ ꯏꯃꯣꯁꯟꯅ ꯄꯤꯛ ꯊꯜꯂꯒꯀꯣ ꯑꯩꯗꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯂꯩꯗꯥꯏꯅꯦ ꯃꯆꯥ ꯑꯅꯧꯕ ꯈꯣꯝꯅꯧꯕꯤ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯅ ꯀꯔꯝ ꯇꯧꯒꯦ ꯈꯔ ꯆꯠꯄꯗꯤ ꯍꯥꯟꯅ ꯍꯩꯔꯝꯗꯕ ꯈꯔ ꯍꯩꯔꯛꯄ ꯀꯥꯟꯗ ꯃꯃꯥꯅ ꯈꯣꯝꯂꯥꯡ ꯄꯤꯊ ꯂꯥꯝꯃ ꯐꯥꯎꯕꯗ ꯄꯤꯊꯛꯀꯦ ꯌꯥꯔꯣ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯤꯀꯣ ꯄꯨꯔꯥ ꯊꯋꯥꯏ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎꯕꯁꯤ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦꯕ ꯑꯗꯨ ꯌꯦꯡꯉꯨ ꯈꯨꯗꯤꯡꯃꯛꯁꯦ ꯄꯨꯡꯅꯨꯡꯗ ꯅꯨꯡꯁꯤꯕ ꯄꯥꯟꯕꯤ ꯂꯩꯔꯤꯕ ꯑꯀꯣꯏꯕ ꯂꯩꯔ ꯐꯛꯂꯥꯡ ꯌꯦꯡꯉꯨꯁꯤ ꯍꯦꯛ ꯅꯨꯡꯁꯤꯕ ꯄꯥꯟꯕꯤ ꯂꯩꯔꯝꯕꯁꯨ ꯖꯤꯕ ꯌꯦꯡꯉꯨꯁꯤ ꯃꯤꯁꯤꯡꯁꯦ ꯎꯕꯗ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯈꯤ ꯄꯤꯁꯨ ꯑꯗꯨꯝ ꯇꯥꯕ ꯍꯔꯥꯎꯕꯅ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩ ꯄꯤ ꯐꯖꯅ ꯇꯥꯏ ꯑꯣꯖꯥ ꯑꯩ ꯀꯞꯄꯤ ꯉꯁꯥꯏꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯍꯔꯥꯎꯕ ꯑꯗꯨꯒꯤ ꯏꯃꯣꯁꯟꯗꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯟꯗꯁꯨ ꯁꯣꯏ ꯐꯥꯎꯕꯤꯔꯝꯒꯅꯤ ꯈꯜꯂꯦꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯈꯣꯡꯗꯒꯤ ꯇꯣꯟ ꯖꯤꯡ ꯖꯤꯡ ꯂꯥꯎꯔ ꯏꯁꯣꯔꯅꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯃꯣꯁꯟꯗꯨ ꯁꯔꯒꯒꯤ ꯏꯃꯣꯁꯟꯗꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩ ꯐꯪꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯛꯆꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯇꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯒꯤ ꯍꯦꯟꯅ ꯃꯥꯅꯤ ꯏꯃꯣꯁꯟꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕ ꯑꯩꯅ ꯐꯠꯇꯕ ꯀꯩꯅꯣꯝ ꯈꯜꯂꯨꯒ ꯁ꯭ꯋꯥꯏ ꯍꯦꯛ ꯉꯥꯛ ꯂꯩꯀꯥꯟꯗ ꯃꯥꯡꯈꯤꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯒ ꯏꯃꯣꯁꯟ ꯑꯗꯨꯝ ꯊꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡꯗꯨ ꯅꯨꯡꯉꯥꯏ ꯏꯁꯣꯔꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯄꯣꯊꯥꯈ꯭ꯔꯦ ꯑꯗꯩ ꯅꯣꯡꯉꯥꯟꯕꯗꯗꯤ ꯑꯩꯁꯤ ꯏꯁꯣꯔꯁꯤꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯔꯝꯕꯗꯨ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦꯕ ꯑꯗ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯉꯛꯄ ꯑꯃ ꯌꯥꯎꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯊꯣꯛꯄꯁꯨ ꯌꯥꯎꯔꯝꯒꯅꯤ ꯊꯣꯛꯇꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨꯅꯀꯣ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯕꯥꯏꯕꯜꯁꯦ ꯄꯥꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯁꯦ ꯑꯩ ꯕꯥꯏꯕꯜꯁꯦ ꯄꯥꯔꯒ ꯈꯨꯠꯇ ꯊꯥꯡꯒꯠꯂꯒꯀꯣ ꯂꯥꯎꯔ ꯆꯠꯈ꯭ꯔꯦ Hallelujah. ꯍꯜꯂꯦꯂꯨꯌꯥ